Khunngakpasing Fabupun Tabak Sataba Yaro Hana Singha Maising Amaka Model Club ki Community Holder Mafamati Maiwil Sing Wakat Kongjang Satakray Singamay Singamaka Pun Manupi Lamzing Lupness in Chataki Wakat Kongjang Adu Marilena Lubasik President is Premabati na Fondur Kibada Sahi Ani Suzila Club Irangas na Maramorga Equigi Damakta Katok Bagaloran Khungak no Lady Bicha Sing Fapun Tabak Sataba Yaroi Isa Singasina Khungaklam Badagi ngasi ekoi lairibane hausa gester sida PR thamle hadra khungak liba singasi fapun mugi thawong satana ba honar kliba se yamna laibak thibane ab wafam thamlakli Manipur State Force ki isine now singna matam da khutta khulai pairaga su moina misam bazar akhoibu ngakpi ba senbi ba ngamkhide matam aduda aigi ibung ipau mayamna tawrakli ba ihau asida akhoigi iramda Manipur kandaba yade aigi lakai kandaba yade aigi ima isa kandaba yade haiduna matam duda moise thokning da na khungak pa oina thokibani matam duda moi megi tang ahumda moi makhuta khulai pai khide icham chamba khoigi masa ngak thokna bagi damakta saigumba kaigumba pairaga khungak sakibani ado khanghaudana akhoigi Manipur sida PR laklabani isa isu ibung ipa mayamna chingkhong sia da khunga aga leijaba sida makhoibu phaba se akhoi ta sengna yaningde makhoibu phabiganu haiba wafam asi thamjani